Arambai News Guwahati da Maitilongi pau tabiriba singbu ihan hando muktada chingangbam Suzitrani na khurumjari. Hojing asigi samlappa mariba pau sing lobirase. Assam da NRC update tobugi matang da All Assam Students Union Asuna matamadu da lawkiba role da kanna pendaba phungdokladuna NRC gi hanagi State Coordinator Hitesh Dev Sarmana Mahairoi Lu Asugi matakta kanna pendaba phungdorakre. Family tree da yumpham moiraga matamadu da charak chahing naiba amadi niyam kaiba kaya thokiba dubu asuna tumina leishin ki hairaduna NRC update tawugi matang asida Supreme Court ta asuna pikhat kiba affidavit adusu icham chamba affidavit ni akanba affidavit natte hainasu mahakna pendaba phongdorakle. AIUDF की चीफ बद्रुद्दीन आजमल ना जिहादी सिंह अऊब मफमदा कापू हाइना असम लेंगाकता हाइरखरे मद्रासादा लैरिबा बैड एलिमेंट्स सिंह असिगिदमक करिगुम्बा मिनुंगसी अमता लैते अदुबु मुस्लिम कम्युनिटी पुंबा मखोइना मरम ओरगा जिहादी कौरबदे मदु जिहाद नते टेररिज्म नि हाइनासु आजमल ना फोंदोरखले मद्रासागी ओजा अमा यावना जिहादीगा मरि लेनरंबदगी मुस्लिम 13 हंदकता असम लेंगाकना फाख्रबगी मतुंग amadi state asida lariba atai madrasa kaya amasu jihadi gi thabak tawrambagidamag mathang thingzilagani haina CM Himanta Biswa Sarmana lauthokrabagi matung AIUDF ki chibasina wafamase makatana phongdorakibane. Alpha Aina Independence Day boycott tawnanaba miyamda hairakibaga loinana August 15 da Assam ban kaukre. August 13 gi ahing nongyai August 15 gi numidang wairam pung 3 fauba ban kauri ningsing bayai mamang jehi gi August 15 da haibadi sanglaba jehi nipu gi matung Alpha Aina ningtamba numita ban kaudana-bagi warep laukibane adubu handakti Alpha I amadi lenga ki marakta muknabagi thawong kaya thoklakpadagi amuk bannasi kauba haurakibane. Autonomous District Council ADC Bill Manipur Assembly da puthokpiyu haina All Travel Students Union Manipur atsumna changshilakpa khongjang da total shutdown amadi economic blockade ki khongjang lawrakpadagi atsumgi thomi sing phajen ba maithei lipun kauba lupamana atsumgi office cholon sinba makhatarakpada gari mai thanarakpa social media da pamdaba irang thokpa yaba wafam sing phongdok narakpa internet thingkiba CRPC dhara chamaga nifumari gi athingba Manipur gi district kyada thamlakpa asina chingba thokdok sing haukiba numit kharani asida Manipur da thoklakre. Manipur da lairiba phurup singna ingna chikna nungsi chanana leibada oirakliba phibam asina akaiba pirakle maramaduna atsumna travel singi rights tanba matamda Manipur da khundariba phurup khudingbu sokhanba yaba atopa phurup singdi hingbagi hakta singnaba total shutdown amadi economic blockade na chingba khongjang asi thadoklaga atopa democratic oiba khongjang sing changsinnaba coordinating committee on Manipur integrity kokomina atsumda appeal tawrakle kanagumba loop amatana makhoigi rights natraga demand tanba matamda atopa phurup sing amadi Manipur gi apunba saktam kaihanba yaba communal riot thokhanba yaba thong amata jatha bidanabasu haijarakle loinana maithei lipunasu makha taba thabak thong sing paikhalakpada Manipur apunbagi yaifanaba khalaga thabak tawrakpada atopa phurup singna mitei phurup apunbabu lana laukhiba yaba pibam sing leihandanabasu kokomina makha tana appeal tawrakle. Ngarang Thoubal District Branch Indian Red Cross Society gi makhada Junior Red Cross Unit ama Bright Foundation School Thoubal Tomjing Makong da haunabi matungina Dr. KSH Manglem Chairman Managing Committee na hangdokibaga loinana nomagi oiba First Aid and Disaster Management Training ama school asi oja sing amadi mahairoi sing da pikhre. Disaster Management ki maramda ratan oinamna wangangke. First Aid ki matang da Dr. Bangkim na demo kya tawduna training pikhi loinana Secretary Sadanandana Red Cross ki amadi emblem ki maramda wangangke.
ngase Rashtrapati Bhavan gi Cultural Center Delhi da pangthokiba Niti Ayog Governing Council gi Taret Suba meeting da Manipur gi CM N Biren su saruk yaki state asida maroina sustainable agriculture amadi anoba education policy chana hanbana chingba tongan ba saktam da state asigi meeting amadi thorang sing phongdokhi meeting asigi matungda atei mathang maroiba meeting kaya da su saruk yaki gani haina CM Biren na phongdorakle ngasi gi thoramasi lebagasi gi Prime Minister Narendra Modi na mifam apu oiduna pangthokibani amadi state ayambagi CM sing saruk yakhi Ministry of Social Justice and Environment Government of India na paikhatpa Englishing ani kunmathoi gi oina nasa mukta Bharat Abhiyan mai pak na chana hanbada best performing district category gi makhada Manipur gi Thobal district na anishuba position lobangam lakre masi war on drugs thamoi sengna jangsin bagi damak sakhang birakpini haina Manipur gi CM N Biren na phongdorakli Hollywood actor Chris Hemsworth na maki fencing na tarokpa tweet sing da mideng thamlaga Manipur gi weightlifter amadi Birmingham Commonwealth Games da gold medal lawkibi Mirabai Chanu gi matang da Twitter da pakhum pirakhiba tanatana Chanu bu legend ni thagalakli Marvel movie sing da Thor gi saktam lang kiba Hollywood actor asina matik chaba miyoi adutana Thor gi nungthang thangat pa ngambagi cinema gi wari aduda reference piraduna Chanubu wordy matik chabani harakhi Panbayai Tokyo Olympic ki silver medalist Mirabai Chanuna handak Commonwealth Games ki record thugaraduna snatch da kg marfunipan clean and jerk da kg chamaga tarahumdoi punna kg Chani subna ama thangatuna fazaraba record ama thamkibane Jiribamdra train na takpadagi nupi ama laikhidre ngasi ayuk pung 8 muk ngasi ayuki pung 8 mukta abada Jiribam amadi Wangai Chung Pau section Vidyanagar club ki mayoknabada masak khangdaba nupi ama train na takpadagi laikhidabane nupi asi angangba sari setli sangbanaba blouse litli hairi hakchang asi Jiribam hospital gi mortuary da thamle Hokzik Pau da Hakchang asibu claim tauba mari mata natraga miyoi ama fauba laktaba maramna masak mamingsu khangbangamdri haina Jiribam police station gi officer in charge inspector H Devi Kisorna thadorokpa cherol amana khanghalakle Arunachal Pradesh ki LOC da yamnamak toina changchilakpa angangba machugi chinglai singi leibak habadi land of red dragons China bu thingnanabagi damak handakti kendra lengakna lalongi khongjang ama paikhalakle khongjang asigi saruga moina Arunachal Pradesh ki mi tadaba ghost village habdi bhut ki khun haina khangnaba khungang chamaga kun vibrant village da onthoknaba mega project ama paikhalakle report matungina China ga tainaba Arunachal Pradesh ki ngamkhaida leribasi bhut ki khun marfudagina chamaga kun mukne Hariba Kunsing asida mi amata leiba nate yamnamak manung hanjanba amadi chathok chasin lambi leitaba geographical area oinata leiba Kunsing ne Kunsing asida chahi amada amuktangumba micham singna chatli madusu chatnabigi matungina lai khrum nabagi tamaktane Nakalamarom da China da de ngamkai area da semba saba leptana chatharakli China gi thong sing asida mideng thamnanaba khungang sing asi Thawai hapnanaba hotnaraklibane China ga tainaba ngamkhai singda asigumba mi tadaba bhut ki khungang sing Arunachal khaktanatana Uttarakhand da chamaga taramanga Himachal Pradesh da marfu amadi Sikkim da yankhai leiri semgadoriba vibrant village sing asida sahar gi khudong chaba pnamak leihangani haire Arunachal Pradesh khundariba chakma amadi hazong sing da residential proof certificate RPC PBW damak chakma amadi hazong sing na Arunachal Pradesh ki Changlang district ki Diung da santi oina wakat khongjang changsin khre Arunachal lengak na makhoida RPC Pidriba si makhoibu state asidagi tanthokhinabagi state policy adugi matungina pidabani amadi masi racial profiling makha chathabdagi ni Madudani chakma amadi hazong singna amukka hena warauriba sisu refugee chakyanasu amukka hanna RPC pibagi thorang tawinaba akan badabi toradana wakat khongjang asida yawshilakle
ꯄꯟꯕ ꯌꯥꯏ RPC ꯄꯤꯗꯕꯁꯤꯒꯤ ꯑꯍꯥꯟꯕ ꯚꯤꯛꯇꯤꯝꯗꯤ ꯊꯕꯛ ꯊꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯃꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯅꯤ ꯑꯗꯨꯕꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯥꯔꯃꯤꯅ ꯆꯤꯡꯕ ꯆꯪꯕꯒꯤ ꯆꯠꯄꯗ RPC ꯌꯥꯎꯗꯕꯁꯤꯅ ꯆꯥꯛꯃꯥ ꯑꯃꯗꯤ ꯍꯥꯖꯣꯡ ꯃꯍꯩꯔꯣꯏ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯈꯠꯇꯣꯔꯛꯂꯤ ꯍꯥꯏꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯌꯥꯝꯅꯃꯛ ꯀꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯅ ꯀꯦꯟꯁꯔ ꯀꯦꯁꯀꯤ ꯃꯁꯤꯡ ꯍꯟꯗꯛ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯀꯦꯟꯁꯔꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯃꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯦꯗꯚꯥꯏꯖꯔꯤ ꯅꯧꯅ ꯏꯁꯨ ꯇꯧꯔꯛꯈ꯭ꯔꯦ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏ ꯔꯤꯖꯅꯦꯜ ꯀꯦꯟꯁꯔ ꯁꯦꯟꯇꯔꯗ ꯆꯍꯤꯒꯤ ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ 3,000 ꯍꯦꯟꯅ ꯂꯥꯛꯈꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯋꯥꯐꯝ ꯃꯇꯨꯡꯏꯟꯅ ꯍꯤꯗꯥꯛ ꯃꯅꯥ ꯆꯥꯕ ꯑꯃꯗꯤ ꯃꯩꯈꯨ ꯊꯛꯄꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯆꯥꯡ ꯍꯦꯜꯂꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪ 2010ꯗ ꯀꯦꯟꯁꯔ ꯀꯦꯁ 18.3 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯪ 2012ꯗ ꯀꯦꯟꯁꯔ ꯀꯦꯁ 3,050 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟ 700ꯃꯨꯛꯅ ꯍꯧꯒꯠꯂꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯌꯦꯡꯕ ꯆꯠꯂꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯅꯥꯕ 100ꯗꯤ ꯂꯥꯏꯔꯕ ꯂꯩꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡꯅꯤ ꯍꯥꯏꯔꯤ Indian Space Research Organization ISROꯅ Earth Observation Satellite EOS-02 amadi Student Satellite Azadi SAT puraduna Indiagi ahanba Small Satellite Launch Vehicle SSLV-D1 ngasi launch tawkhre ngasi yopung 8:19 muktabada Andhra Pradesh Sriharikota da laiba Satish Dhawan Space Center gi ahanba launch pad gi rocket asi thagatki Asa Torambagi Matungina stage Namakta performance Pazaki Haina Isrogi Chairman S. Sonathana Pongdorakli. Panbayai Azadi SATSC Aerospace Organization Amoriba Space Kids India na Sabani Masida Yauribasi Indiagi Ning Tambagi Chahi Humbudramanga Subaga Iroinana School Gi Mahiroi Chatretka Yankaina Saba Payload Humbudramanga Yauri. Satellite asibu design tawkiba mahairoi nupi macha singsu SSLV-D1 launch tawba asibu yamna mak pukning changna harauna yengki Union Civil Aviation Minister Jyotiraditya Scindia Minister of State General Vijay Kumar Singh punna India gi nauba airlines Akash Air gi ahanba commercial flight ngase Mumbai Ahmedabad route ta flag off tawkhre flight asigi amasung Akash Air gi ati commercial flight singi ticket booking July thadagi haukrapane ngasidagi hauna Mumbai amdi Ahmedabad ki marakta chayolamada airlines asigi flight kunipan leigani India gi Bhavina Patel na para table tennis women's singles ta gold laukre nakalamaromda Indian wrestler Vinesh Phogat na Commonwealth Games amadi Asian Games animakta gold phangba ahanba Indian nupidagi horaga Commonwealth Games thangna na ahumlak gold lauba ahanba Indian nupi oibagi puari ama thamkhre nupigi kg yankayum doi freestyle wrestling event ta Vinesh Phogat na gold laukipane Indian boxer Amit Panghal nasu Nipunipan Yankhimathoi wet category da gold laukre mahakna England gi Kieran McDonald bu manga sinoda maithiba piki Birmingham Commonwealth Games da Indian women hockey team na competition khudingmakta haisingba amadi achetpa phirep utladuna ngasi bronze medal lawba ngamkhre games asida Manipuri hockey star Susila Chanusu angakpa performance utki haina Manipur gi CM N Birenna thagatpa phongdorakli Nagalamaromda da Indiana South Africa bu semi final da ahum ani da maithiba piramlaga men's hockey final changkhre English ingani tarada Delhi amasung English ingani taramari Glasgow da game animakta Australia gi makutta final da maithi kiba matung handakna ahumlak suboina Commonwealth Games final da changbane hayeng Australia amadi England gi marakta sanagadoriba semi final da mai pakpatti maduga India ga final da China ga doribane Asumna Indiana hojik chathariba Commonwealth Games asida manga suba position fawgi manungda chanba ngamkhre punna medal nipunipan phangkhre gold medal na 13 ni silver na 12 aduga bronze medal na 18 ni panbayai hojik fawgi oina chathariba Commonwealth Games asida ahanba position da lariba laibak Australia ni ani subada England ahum subada Canada mari subada India aduga manga subada India gi hek mathang da lariba laibak asi New Zealand ni
ngarang leibang asigi 13 suba vice president oina Jagdeep Dhankar bu khankhre NDA gi mireb Jagdeep Dhankar na mikhal asida vote 419 phangbada opposition gi mireb Margaret Alvana sumnatagi vote chamaga marfuni thoi phangkhi panwai habadi opposition camp ki party ke ana alwa gi makutta Dhankar da vote thadakhi West Bengal ki governor oina thau puramba Jagdeep Dhankar na vice president mireb oina chongthorakpada West Bengal da paliba Trinamool Congress su opposition camp ta leina vote thadabadi saruk yakhide yamna nokning libadi AIUDF ki chief MP Badruddin Azmal di vote thadabagi nongma mamangda Delhi dagi Dibrugarh da lakhi aduga vice president ki mikhal lei habisi mahak kaukthok lure haina phongdorakhi adubo vote thadadaba haibasi mahaki lanai wafamni mina hainingba haijasanu mahak ahumlak MP karaba misakni hairakhi Vice President oriba Venkaiah Naidu gi matam lagliba August 10 da loiraba matung August 13 da Jagdeep Dhankar na India gi Vice President oina nauna wasak lauragani aroibada ngasigi tentak pamaroiba pau khara Gandhi Jayanti Numit habadi October 2 dagi Assam Secretariat fully digitalized tawragani haina Assam gi CM Himanta Biswa Sarma na phongdokre Matag Assam gi Tinsukia district ta Suji Halwa charubadagi yamdrabada angang tara masangam khidre Final bu sangomni khalaga Suji hauribi nupi aduna hapchilubani haire Manipur Security Agency singna drug savagi unit ama thugai ki bagal loina na achoba drug consignment amasu seize tawkre Thobal district ki Chingkha Makha Lekai da leiba nupi amagi yum da red tawduna drug asi phagat khibani Brothel wathok ta chenaba Meghalaya gi BJP luchingba numit taruk ni amaga police custody da thakre Sikkim da ITBP personnel ama chahi 13 gi nupi macha ama rape tawambagi maral da phakre India gi sprinter Assam dagi Hima Das nupi gi meter chani final gi qualify oiba ngamkhitre Delhi gi deputy CM Manish Sisodiya gi mayokta thangat khiba defamation case ki mari dagi Assam gi CM Himanta Biswa Sarma ngasi court kakhre amade English ngani kun gi February da distance education thingzin khraba matung dagi Tripura University sel thumgi awaba mayok naduna lakli haina University asigi deputy register Dr. Somdev Banikna phongdorakli ngasigi radio Arambai news Guwahati da mitilon gi pau sandok chaba matang installation jawaga loinana tabiriba singbo amkaso hanna khurumjare